Matamgi Manipuri Wari channel asibu tabiriba khwai pumnamakpu taramna upaga loinana ikoknona khurumjari. Ngasi muktaminarasi Chanu Lembi taraga mapan suba tangka. Savitri yahorupaga getagi khabardo lokatuna praprap yengli. Ahima bungba ho bungba masi angang-sibu kaidori jano ne hauji phawba tumbaga hagotri jaraba machagi kada changlaktuna machabu marengjumda paiduna nomli bungba se hagotlo se tabro nangbo ningthorembana as kaino ima ngarangdo isa to migi wari sanabro nangbo ningthoremba mamitu uirum pangba ngamboi ngamdaboi panglakti as kaideno doima sushop leye se kai chanaba khara lei chuo ngasi dine chaksu isana thongto hospital da chatringaida e kai gi noima lembina sushop leraga imana chak thongto ma harisibo as kande ibungo khabar se amukta pause se mayai de lepi bun pisibu kanano ba amukta yenguse pau khabar do munna padrasu hairap tang pause ningthoremba mamadagi khabardo lowduna nokmi pari ima Savitrina aina haidro akhoi isa tumbise phajabani haidana phajabata natte magul amasu leibani ningthoremba magi mon makhadagi phone do lokthokuna lembi de phone tawi switch off leida hoji phawba ho pakhalunu isa tombi do battery ga yorom laro kana de bungo sakto thongdok luro chalo adoi madi aidi impact paw ngai kidoini isa tombi do amukta pena yengjage ngarang ne isa tombi ujagadabudusu nang ne hek tv do muthatki ningthoremba noktuna hagolai dressing table mamangda masamdo sem duna adoi ma kanade bungo sakto thongdok uro hospital chatringai sida imadine fresh oithoraga impact paw ngairani akoi ma sidiba somdana suman ga leimaga wari sanari sumanna akoi be mana chelu banu pa mayumdo yamna usittene leimana adudi moida chongna thon banatro moigi se akoi bu usittabani kaino habiri budubo migi mungduna ikhoidine dharma karak banate moida chongna chatana apaw ring sabiru banatro leikai wato ohenba makhai migi mungdo ite so alabanina mi su masana sawba tabani oi adu orasu wase aikhoiga losinabadi nattedana losinadrasu losinabaga chap manare moida chogina tawduna nasangi ijarkidamak aduk yamna khanbiraga isalbo aduk yamna nungsibiba moida chongna karigi migi imungdubu khongoina beribano manangse chagat yamna ngangdorida yamna pendiye khallu-raga hojikti hokre loikre da chongna mai thadopirudana loinimak ut onkhre hospital manungda staff myamsu ilang nei nurse amana kanano ni sir Dr. Suresna noi bungarang Miss Manipur yengna hodrobo aikoi di sar ningthorembagi girlfriend yawi khangdabanina yengodre nurse amana amu adudi YouTube ta upload torongani yengsine silai masu changlakpaga kaino mayam kaidobu yawnarage nurse amana sar ningthorembagi nupido ngarang Miss Manipur title phangye atopa title su yamna phangbo male adugi sar na ngasidi akoi staff mayam se treat tawni ye akoi content da lunch hour da sar Suras da hairakpa adugi nida Silheibi mamita mapi ira chelei adubu chimbandadi deliver staff singbugi mamangda nokmi tawri adudi yam phaina nakandagi narsana thoisu phone da screenshot namlaga mayamda yenghalli sine tu haima masak se yam phajaiye Laisram Lembi daughter of Laisram Nongin Phaba magi details se kona yengsida kaino masak khupajasibo figure ga se yamna tai mi
Silheimasu mayam maraktuda nokmi lepli. Yam fajaye sargi nupise. Lembiga ningthorembaga phone da wari sanari. Lembina. Da. How? Nungsiye. Aikoidi Miss Manipur amagi nupa orene ko. Aisu Doctor amagi nupi ore ko. Abe. Kay haigida. Nungsiye. Lembi su khang nok lai. Haima. Da. Ai mataw ga tammadana. Mi aide sengbagi nungsibane khangobra. Aisu nangbo sengbagi nungsibado. Somdana Suman chakum mangdudagi phandu chingthoktuna hek phamthabaga Sumanna. Hayeng de khoi bemagi nupa mayumduda chatlaga chap chaba ama ngangnadaba yadre. Yamna usitre moi. Paisa khara piraga hekta yabadawna. Leimana. Dasawgi thorangdo iselbu hanjen thangna thinbaga chap mane. Iseldo kayamuk yamna wahanbigi khallibano. Moidaso nangse phatsu phatkidredako. Aikoigidi adu ada khangde. Iselgi ijat punsi mangba yaroi. Chenbu chelurabadi nupi mayumna chawi. Manama nang waya na nganganu ko. Aina tawribase iselbu nuksibagini. Iselgi phanabani ne. Oh, iselbu adu nuksibiba. Iselgidama khanbibada chawna karigi migi imungdo ijat soanbiribano. Numittuda makoina miya mamangda ikairangadaba. Nupa masa aduna ikai phiruk khumlangadabado. Moida chawdi karigi khangbide. Iselse asumda otkadabagi saruk hu pijaraga hatokpiro. Suman phamlambadagi phuk hagotuna manakta leiriba morado paikhattuna magi loinabagi makokta thomjanbi. Khangbra nang khum khodana nachindo nangsu napamda chatke haibasu chatkro. Aina tawrise ichalbu nuksibagine. Masida nangi na thongnate nangdi mitopne. Illiba piziduna mamai mamite thokladuna leimasu kapli. Inamagi bema isalgi laibuksibu karino. Mathangi numittani Sileimana. Inama akoida chawdi. Haima isal hale edana kadaidabu chatlamnige nabung nabo. Hotel dane wathi ngangkini cha glass ama chingladana. Chak yamna lame inama loidribo. Lore hinjang di sakri thongjille. Nabung dusu khura seko oina long kholise yawro dine kayada phagadabano yeng. Phone amuta tawgera ibema. Inama aidi phone ju paidana. Hoine chumine. Aigi phone do mon makhada leibane. Nabung do amukta thuna lao na haiko. Hoi nama. Ado ibungo do ai pambiro rai nama. Yare. Nangdi ngarang na duty chatlubagi waramgani. Se pothajaruro. Ina matak loibaga ne hairaage. Ado nabung do phone amda tawkoko. Hoi nama. Ngehak leraga khabar ama pairaga Suman su ngang-ngangdana changlai. Hotel da ngaktang leibasida jagat phone tawsilai dubu karigino. Ho aina ibemada hairaga tahonkhibane. Kadawrage khura seko hoi ipal bidu hoi akoi manipurkire isilibase dasau su khara yawgri chugo. Aduga kadawdoba. Kaino kadawdoba haibo ibemase ngarang nungdang su night duty nena chak chadabida chatkrabane. Hojik su hinjang nena tawrise saugri dangni. Iselgi chanaba kaino khara sembise. Adui wado kona khanase. Chak tu thuna lusilo. Ai nupa mayumgi misingdo unarukige. Unaraga kadawdoba. Dasawna tawbiribado iselbu hatpaga chapmane. Mabung phattabasina paisada choppe haibadudi mina khangloi. Lanjadraba iselsidi mingchat thiredana mabung phattaba ama phangludana. Hoi, nachindo yamna khumganuko. Nachin yamna khumbrabu nang hojik khumpak sina nathabak tu ne tharakani nang. Nupa wane su khangde, nupi wane su khangde. Jagat yawbagi darkar tadi ko nang. Somdana Savitrina. Isa tombiya hinjang dubu kamaina tawge. Hawbro jasilo. Lembi nok tuna maning mamang yengli. Amadu ita. Kadawragi chatombiya. Ita amadu chaningi. Tampana amu
Ita Sabitri toksinari khadar ke angang ni mase. Lembi na kaino ni ne mina champu chani ni haige toroga. Ningthorem basu sak to nongmi totli adubu mayada hukpudi sunghu hukte tampasana na Sabitri de masai matau do yengo haibegi matagum mamit khattuna ingit tawri. Sabitri na haima ibungo sak to lo haiba natte ne ya da hu aga chaw haiba ni ne. Lembi na adagidi saigadabane so hayo ita. Ningthorem bana angang nang dijai chagira angang gai de hainu da mi le sabi pharaban nang diam na phajaning ban le sabi phabagi natro mi ita na ai cha kaurise angang orabu kaugodro ita aibu angang lane. Ningthorem bana peli no ita na khumbiraktre side angang ne na nusidana sum cha kaubi banida. Lembi na ita Sabitri ising glass to thakpa loibaga dining table da thamli. Ima hipe ma ising si pawba hek thakpham khangde da. Lembi na adu ne ba ita kalak peli ita na chabire. Ningthorem bana penjawo penjage ko ita tampasana na yare amata marai tongnaranu. Sabitri na amu nabani sibu kamaina ngangna sige ibo. Lembi khangnok nok lai haima ita aidi chapuk thalle. Ningthorem bana thanni nangbudi ngaiko nabani gi marai sidi ba nabani adum chak se chamina horo chinja ka pundre nama tampha ga aiga dine asongi ka se sido oina chajaruage. Sabitri ga tampha ga hek thokkibaga Ningthorem bana abe how phajai yamna da how nungsiye. Ningthorem ba lembi da harap yenglamlaga noktuna mamai lukthagiduna chak chari. Sumaina nangnaga khoida leiraga da kaina korakpase wakhal ama lakpai wani. Lembi su mamai do Ningthorem ba da onsinduna noklai as mau anauba yamna oiningida. Yum anauba dress ahanba ka ahanba upu kangthol ahanba henjang ahauba keraga chabado as yam oininge. Ningthorem bana adaidi Lembi mamitna noktuna Ningthorem bada onsinduna sugatli. Adaidi nupadi amanba. Ningthorem bana is ai saurage ai saurora ho manjarabasu nusibadi yam nusiye. Ningthorem bana ho mayamgi miengdadi amanba malamgani haijaribado da how dada se yamna nusiye nusibasina su oibatai dada nang se nungtigi uningi nongmagi fajabasu hele nungsiba leiba mafamda fajaba leibane fajaba leiba mafamda leikiba nungsibadudi fajabana mangkraba kanda nungsibasu mangkini aigi nungsibadi punsigi mangalaroi. Ningthorem ba noktuna Lembida nungsina yengjai asengbairo dada mapanda mi launabay makhol ama tai. Hoine aisu tai khonjel se akhoi itagini lao thoksi lao. Lembi ga Ningthorem ba gasu makuto prap hamduna yungi mangol tamna tholakpaga Sabitri na yare ibungo yoro thongal khangdrabasu ima thindoke icha sina ibungo bu ubu matamda ibai haina kauraga nakhong sokna khurumgadabada ibungo na mangan bikre. Aigi sana ibungo gi ichalbu nuksinarambase ichagi asoiba oira malene. Sumanna walo sinakrabo nacha nupa poi piba poi haidana chaurene noidia walo sinadrabasu loisinabaga pangkhak nei bungo paisagi da khanba nabung na channe noidi kari awat palairi ichagi punsida yelakano handakna lupa kaya gi ijat dabita lakhidoino ima pige. Oh
Usitrene noi yamna usitreba. Nupi gi lupta taaga aina noibu kaidor ka habado yengo. Ibungo gi apambado tobiro. Akhoju sap chana thengnarage. Ibungo gi iselna aigi isagi matungda ilakhibadudi angang masel nungsinari boininglure. Adugudi oiramdre. Inakhunba hudoknabagi laita laira mateng pangnaba nungsinabagi mingda sel tama lakhiba oira malene ibungo. Handakna lupa kaya no ibungo. Aduk yamna chakhattaba lairik heriga laishu khangdabna khosha tukatche. Ningthoremba masado asawbana thak niklabani adubu nupa ama oina pumnamak phatharaga yamna chinglemna nganglai. Tamoga Silheimaga se yamna khetnakhre. Haukraba singdugidi mana engonda samthoroktuna ai pumnamak khangle. Tamobu kari achinba lebibage. Sengna dum haibiyo tamo. Nanaw makni khallaga. Nanaw mateng pangjage. Pokminaba iyamba makni khallaga. Adubu imungsigi izat soknabadi tawbirakanu tamo. Aduk yamna usittaba. Lairare haiduna khoibu usittibro. Walosina kiba natri. Aigi isaldi miyamna chelure haba mingchatto. Mabung aina phangaloi. Mayamna ngangnaribasing adu lembi kaptuna adumak tari. Sumanna aigi ichalbu chelure haba mingtholsidagi mabung aina kangani. Sumansu ngang-ngang mapamdudagi gari thaudoktuna chatki. Lembi mamitto mapina pumchot-chotli. Adubu chimbaldadi hanagum momon nokchari. Ningthorembagi makutto chajat paishinduna lembi kaplai. Dada, ngasidi nangse yamna nungsiye. Ningthoremba asawbana masado thak nikli mayamna ngangnariba sanariba warido tadaba makai magi kada prap changki. Tamphana Ibungo Sabitrina Kaururanu Tampha. Lembi peri tawduna yengli. Ita dada saukre. Yamna phararoidaba third class ki imungni. Se kaishu khalluranu se chatombi. Tamphana Karino makhoina hauji khallibasibo. Ita Sabitre wari se tangtaba ama sanaraga losinabana phagani khalle. Saurinena akhoina sum ungkhat aduna leirabadi isa ningthorembagi izat solakani. Sabitrina mabung aina isalbu chelurubi haba mingtholdudagi kangani haribaduni. Makhoigi dudi angangani subu samdainabagi wafamne. Majalbu aduk nungsiba madi karigi lekai sara sanba makai majal nupido losillaga masana yade hayalibano. Numittuda mana sel pukhraga chatkhribadubu ma majalgi ijat yonba natro. Haujina amuk kari watlige sine ita Tampha aine khallise. Aine onthoknasu sauningkhredako. Inakhunba hudoknabagi sen tanba lakpa oina tongradana ai yamna penkhidreda. Lembina Ita Sabitrina Isa tombia. Lembi su kaplai. Ita wase losinakibadi natabanina moina luhongdaba yade harakladi. Isa tombia kapkanuse. Makhoina usittaba yaba natene. Ita leirisidi. Tamphana Ibungo kadaidano. Lembina Dada kadaida chatoino ai lakke. Ningthorembana gari kakhalo. Sabitrina kadaidano ne bungo. Ningthoremba mamada amuk yeng Tamphada amuk yengli. Mama Tampha ima ai lembise puraga thaba amagi hospital da chacharukhigi thuna halakke. Tamphana hospital da kaidobano ne bungo. Sabitrina Ibungo Ningthoremba mayamna kaubudo thoina tadaba makai garido yangna thauduna hospital tamna lakli. Nungsiba mana yamna sauba ngasina ahanbane uriba hanagum dada haina kaubusu ngamjada mamitto peri tawduna yengjai. Ningthorembana perakanuko. Lembi pakum amata pidaba makai tumina mapido taithoi. Ningthorembana perakanu haibane. Sibu aina ro. Napido taitho. Ai kapti edada. Napido taitho haibane. Dada
Ningthoremba lembidaga hana tuna yenglude magi gari thokpam thokpudo adumak thori. Lembina adumaina sauganu haibane. Ai saude. Saudradi yenglaktri kaigino. Lembigi mataududa ningthorembasu nokningum karigum haifetsu noklui. Aise gari thoriye adugine. Aishu khangi. Se hospital yoruse kumo. Somdana sumanna wari se sumaina tawbane. Aigi ichelse nupa siga nushina bazane. Ada nupa asna phawbo chingboy tawraga chelure. Haujikti ichelsu nurse oire. Nupa macha adusu doctor oina ichelga hospital amada puminari. Ado mabung ama oina aishu ichelse cheluraba kawbanina aishu leiba leitaba kari karino khara tamlaga mawalo mo pame. Ada nupa mayum sina paisa paire ina kulle haidana yamna usittaba Haujiksu karimta tawdabadawna wahi ama phawba harakti. Aigi oinadi ichal leishabini. Ichelda sigumba mingthonse phanganingdena chap chana leple. Association gi ima ibel hoi mayamna karina phani haibado tawbiro. Nupi amana nupa dudi kadai degino mamingne kari kauba lefamna kadai degi singjamai waikhom lekai degine ningthoremba kawe yumnakna ningthogjamne. Oh, aikoisu kei tawba yabaga haibado mateng pangjarage. Aduga ibungogi ichelga nupa dugasu wari sanaba pame. Haibadi angang anigi wari nina makogisu wataba darkar oi. Nupi amana amu cheluraga moina hojik phawba karimta hairaktabasidi akoisu kari tawba yage haibado mateng pangi. Icha sidi karisu khallunu lanbu landradi isor leibane. Somdana ningthoremba lembigi khudang chingduna hospital gi medical ward tamna lakli nurse amana haima nahan gi Miss Manipur do natro. Nurse amana amu sargi khangnai haibadune. As masak khupaja sidia sathok ningba mu yawine thot kalaram do male thumbu thumam do male ne. Nurse amana yare sar yokshle ko tani ko. Ningthorembana sister Silheibi sidam to kauthokpirakera. Sir madi ngasi duty leitiye off leye. Oh magi contact number gadi leibra. Sir madi phone paidie kedo yarage sir. Kaino mata hange tawbane. Fare kona hangage. Oh Silheibi nang di khangna nang makna thorok se thokna silibore. Matam amada aina nangbu thamoi sengna kayada nungsijakiba madugi mahini ko. Aigi ijata nattana nangna imung manong pumnamakpusu ikai puruk khumaliba. Nangbu matam amada thamoi sengna nungsiruba aise papki masakni. Matang asida ngasigi tangkak asibu loisinjari makha taba saru hayeng punna taminarasi.